Manipuri film industry gi saknairaba actor miyam gi takabok na inausa ming asi school gi pakhang angau bagi dialogue tagi hit oikibadagi angang ahal khaktana kaukibadagi mahaki asengba ming ibomsa haibasi kanamatana khangnadre hojikti kabok lai inausa haina khangnari takabok lai inausa laifam khunau mamang laikai lamlong imphal da pokhirami mahaki babagi mingna thoksom mani amadi babagi mingna thoksom sana bikawi machin manau taret ki manungda mahakna manga subani piklingai dagi hauraga film asi yaubagi apambadi leirami Manipuri film industry gi popular actor Olen mayamna tatomba haina khangnaribasi laikai amatagini amadi classmate chu oirami metric exam thabada kabuk leidi fail oihaure Olen di pass tawbadagi mapalamda larik tamkhre adubu mahakti metric exam pass tawba ngamdadana lehaure imung manung wabana afang ba thabuk tawrami aduga gari workshop ta pen tawbagi thabuk su yaurami sahi taruk workshop ta thabuk tawramlaba matung mahaki marup ti film kumkhre tabada mahak ikairami maramdi mahakka classmate oiramba amana film kumkhiba adusu hero gi role da aduga mahakna workshop ta masana ikai batabani adubu aigi thabuk tawgadabadi adum tawkhi mahaki marup Olen sauthokpa pongba napal amata leramde film gi hero oijerbasu real dadi yamna chamba misak amani nongma Olen na film shooting lay chatlusi haibadagi makhoi mamanaba mayam hunaraga chatki film adu khungsat part 1 ni film aduda Olen hero gi role ni saridu villain gi role sagadaba atopa manga lakadaba adu lakhide shooting mafam aduda ngaibe yaba ngaiki lakmandaba duda director aduna ta kabuk lai inauchada villain gi role adu sanaba herakhi mahak ngamloi haina haiki director amadi mahaki marup Olen na haiman khibadagi try tawgena kumki khungsat part 1 asi mahaki ahanba film ni ahanbadadi mari mangarak soiki amadi yamna sukiki second take solo ki toina yamna nungai khidaba thodok amana sekmai turel haiba film adu namningai matam aduda mahaki baba adu kanna nare laktaba yadre haina pau bibirakhi mahak pakhatuna shooting adu thadoklamlaga yumda halakhi adubu baba adu unaba phangdana leikhidre malem asidagi thadokutuna chatkirami adubu punsisi asini haina khalaga awaba nungai taba kaya ama fathaki khungsat part 1 dagi hauraga part 5 fawba adum yawki marakta script ta iramba dialogue asi onthoklaga masana hainabi mawongda ngangba kaya masu yawi nokphade dasu role macha kaya marum yawki comedy gi experience asi tawraga khangba sum hengalagi tamba leptraba gadi khangba hengalagi haiduni film khungsat amadi Dr. Yaimagi matam sidadi mayamna sak khangnaba yamna walami sum ibomsa haina khangnarami actor Boni asi mahakidi khwaidagi film shooting tawminnabada nungaiba actor amani ya school gi pakhang angawbagi dialogue dasani he haiba wahai sidagi mayamna kabuklai inausa masak khangnarami dasani he haibasi film gi writer na script ibada yorami adubu chana khiba haiba tare hojiksu angang singna sonari mahaki family da film gi theater da background amata leramde adubu masana kanna hotnakibadagi thak asi yorakibani haubadagi hojik fawba film yankai hena kumkhre film amadi lead role oina sukumki abenauna heroine oiki film adugi mingna haukhodana taraghuda hojikti comedy amasung supporting role gi actor oina kumli mahaki nungai khidaba thodok amana family match ki football sanaba matamda makhoi opposition player aduga mahaka ball adu kausannabada soibadagi mahaki faiganda kausilakpadagi mahak sokhi opposition player amadi goalkeeper makhoi anina sensilaga haugatpada mating pangbagi sensilakhi adubu mahak haugatpa ngamkhide makhoi teamgi mi khara kauraga samlaga playground mapalomda puthokhirami amadi yamna kanna sokpa natte haina khallubani match adu loiraba matung hospital da x-ray lauraga yengba matamda faiba kisaru adu kairami doctor no operation tawdaba yadre hairakpadagi operation du tawki tapna fare haina khallubani adubu 2020 March adwaida covid pandemic asina maram oiraga iramdam asida hena fibam lojalakpa matamda film shooting amata tawdringai tanja asida mahak haksang
कन्ना अमुक्का अनाब ओइरखी महाक मसा ngamde haina taba matamda iramdam asigi saknairaba actor actress director producer kayamarum anaba hangba lakpiki amadi selgi mating kayamarum supangbiki masigi hairugadi iramdam asigi actor actress mayam sim mahak nasu yamna nuksijai ngasigi wari asidagi aikoina khangjinba yaba point number 1 da saknaiba mi oibada lyric yamna haiba degree gi se paiba maru oide isana pamba thabuk adu tawrabadi lyric haitragasu mayam mamangda sak takpa ngami ani subada thabuk haibasidi tawraga khangba helabanina thabuk adudi tawbada lairaki ahum subada gari workshop ta pen tawramba amana manipuri film industry asida comedy tawduna waraba mayamgi wakhal bu ngahektang oirabasu awaba kokhalliba takaboklei inausabu online manipuri youtube channel asina ikai khumnaba uchari tungdasu anayak yaudana miyamgi seba tobu ngamba oibiu comments ta kaboklei inauchagi pamne yengkiba film maming ama ibiramu nuksibiduna channel asibu like share amade subscribe tobiramo video si haubudagi loidri fawba adomgi sillaba matam kaithok piraga yengbibagi damakta mayam pumnamakpu thagatchari